Nupi masa ama brown sugar konana fare police control room na ngarang thorpa sirol amada ngarang police na kwakta Kunthabi area dagi nupi masa juvenile ama gram chamarom yauba brown sugar soap case nipan nga konana fare haidi drug ka konana phakiba miyoi thadok pagi thokdok thokibra SP Imphal East nadi enquiry sathari haina phongdoragi Kumjali Singani Tara Taret ki March Tara Mangada Wasak Logduna Lingkhat Kiba, Manipur Lengang na Thangnaba Sahi, Kumjali Singani Tara Nipanda, War on Drug Campaign Haldokduna Drug ki Mayukta Akan Bathabak Sing Changchilaki Bagaloinana, Popi Pambi Sing Paktak na Yantat Bagaloinana, Uripok Serap Court Complex sa Pauba, NDNPS Eki Makada Lokulakba Kesingi Atuba Wild Chatanabagi Damag, Fast Track Court Pauba Lingkhat Krabasu, Illegal Drug Sing Fout Kadaba Security ki Maiki Dagi, Campaign Asibu, Paijay Sing Tokpagumbagi Thogdo Tokibra Haibagi Wahang Hangneragle, Huyelan pau sesina thajaba yaba mafamnagi phangba pauna haibada numit kharanigi mamangda NH2 Imphal Dimapur lambi paringi Imphal East district ki mafam amadagi gari amada purakiba yamlaba drug singa konana miyoi khara district police amagi unit amagi freedom setpa officer amadi personnel kharana hakthengna na pharaba matungda drug puragliba miyoi sing adudagi yamlaba senpam tangkak ani ahum thongna tongan tongan mafam singda lauraba matungda thadokre haibagi pau phangki aduga drug ka konana pharaba miyoi sing adudagi yamlaba senpam adu laubada natana drug hablakwa sapon kep khara chula hawi haibagi pau phangba ngamki pau se asina pau asi phangbadagi masibu kadai fawba achumba pau oibanu natragana aranba yumpham yawda pau oigadori bra haibadu khangdongnaba ngarang numidang wairam pung 3 minute 38 rom tarakpada thawdo asi thokibani haidiba mafam asi Imphal East district ki manung chanbada district asigi superintendent of police Rakesh Balwanda telephone tawduna hangki pau se asina telephone tawbada SP masamang na pairakpadagi pau se asina Saktaklaba matungda pau sesina asiguma report ama phangde report asi asumra natraga aranbra haina hanglubada SP na allegation khara tawrakle adubu thawdo adugi matangda enquiry sathaba haure hairaki adumoina ma district police ki SP singdadi pau se singda akupa warol sing phongdopagi ayaba pide maramasina police ki PRO Nedit ka pau phangna duna akupa warol sing lobi yu haina phongdoraki pau se asina thawdo adu kadai fawba sumano haina makata na hanglubada pau kumpirak kide haidi Adumoina mak pau se asina ngarang minang wairam pung 3 minute 38 da SP masama ka telephone da pau asigi matangda wari sanarba matung ikan kanadana Imphal East district police ki commando gi officer in charge inspector Ningthauzam Devadas ki mathakta mahaki grab miscan ki damag disciplinary proceeding lokhat kadabana mahakpu Assam police Manual Part 3 gi rule 66 na piba power gi makada khudaktagi suspension na thamle haina DGP Rajib Singha na khudek piba order ama social media gi tongan tongan ba platform singda viral oraki order asigi matung ina commando gi OC asina suspension da leiding gi manungda mahaki headquarter asi Imphal East district ki SP gi office ta oigani amasung mari leina ba authority gi mangdongna na permission logdrabadi mahak headquarter asi thadok tuna chatpa yaro haiba wafam su phongdoki adumoina ma Social media gi tongan tongan ba platform khara dadi suspension gi order asi makata na personal khara gi mathakta su thokle haibagi wafam sing amuk hanna viral oiraki adubo Manipur police headquarter natraga police control room dagi di official oiba paw mata phangmangam khide ball ringing satai haina India block ki MP sahumna ECI gi office thomdin gadori election da ECI amadi BJP na poll ringing chathai amadi Bihar da ECI na paikhalagdiba anoba electoral roll stem na balokhalagdiba special intensive revision SIRC yaningda ba phongdoktuna India gi block ki leiriba charangna MP sahumrom na Delhi da leiriba election commission of India ECI gi office tamna khongna chatuna thomdinduna khongjang chantin gani haidi ngasi ningthauga numit ki ayuk pung 12 makhai taba matamdagi hauduna parliament gi India block ki leiriba MP singna hairiba khongjang adu chantin gani India block ki leiriba leader gi maikidegi ECI gi leiriba official sing onaduna hiramasi gi matangda wari sanana ba thawrang tawri haidi ECI gi office tamna khongjang changsilaba matungda Jekpuri da leiba hotel Taj Palace da Congress party gi president Malik Arjun Kharge na dinner ama host tawani India block na lusingduna sanghingadawriba khongdang asi BJP amadi ECI na leibak asida pangthokpa mikhal singda bot huran bagi thawong chatai haina India block na BJP amadi ECI gi mathakta maral siduna sangchiliba khongdang asida opposition da leiba tongan tongan ba party gi MP sing amata oina BJP amadi ECI gi mathakta khongdang changsinabagi damakta ngasi sangsingadoriba khongdang asi chathagadabani hairi
Thangal Kaithel gi yum amasung dukan singi mapu nimpuna eviction gi mayukta High Court wakalakre. Imphal West District gi eviction gi thabak atai mafam da jiri chalabasu Thangal Kaithel da khudi thigadoribra. Imphal West ki Deputy Commissioner na July 7, 2025 ta thokiba order number DCIW 8/6 eviction 2025 amasung lamsangi SDO na numit asimakta da thokiba order number SDO LSD 928 MISC 2025 amasung Deputy Commissioner na July 31, 2025 ta thokiba order number DCIW 8/6 eviction 2025 ki matungina July 22 lisingani kunmanga dagi Thangal Kaithel da encroach tawsinbani haibasing eviction tawba haukibaga loinana makhadana chathanaba thokiba order sing asigi matungina Kaisampa Junction gina Malom Moirangkhom dagina MU gi main gate Khuyathong dagina Thangmeiban lambi paringda assembly gi gate phawagi marakta encroach tawsinbani haibasing maipangna eviction tawbagi thabak jiri chathakrabasu Thangal Kaithel gi oinadi Kaithel asida leiba dukan yum singi mapu nimpuna order sing asigi mayokta High Court ta wakalakpadagi Thangal Kaithel dadi eviction gi thabak khudi thigadoribra haibagi wahang thorakle DC na thengkhang anirakta eviction nga mari leinana thokiba order amasung lamthangi SDO na thokiba order yauna punna order ahum asi High Court of Manipur na stay tawduna chanahanbiganu haiduna High Court ta wakalagle MU da thabak tawba miyo ema college sa ju oja oisinduna nak charam le haina em na phongdokre Manipur University ki examination block da thabak tawba miyo ema na edet college sama da assistant professor oiduna nak chabagi thabak chatharam le haina apunba irebaki mahiroi singpanglop AIMS ki education and academic affairs secretary ngase pam nandita na phongdoragli wafam asi kwa Kaithel da leiba AIMS ki mayai loisang da pangthokiba pawgi mifam amada phongdoladuna makata na hai lub asina hek sapong lakpadagi lamdam asigi education system asi semdoktuna asuma market da purakna batongan tongan thabak kaya paikhatuna lagli Cherak asida Manipur University gi examination block ta thabak tawba W Indira Kaupi amana Khurai Chalanthong da leiba Sri Gaura Gobind Girls College da assistant professor oiramba thengnare thabak ani tawduna nakchabagi thabak chathariba oja asina karama matamda college asatuna mahiroi singda takpi tambiranga dauribano MU da thabak tawri hairagasu karama matamda MU gi mathau taba thabak sing mahangna tawramgadabano haibagi asoba wahang ama oiragli hiramasigi matangda mari leinaba singna thigatpinaba wakalagani mathakta mahakta natana atopa miyoi kaya amasu asiguma nakchabagi thabak asi tatharamgadra haibagi singnaba leire mari leinaba singna atuba matamda thigatpiyu hainasu naditana makhatana phongdoki